Jungle. Hojik nimidang pung mapan makai taki ba yun na Manipur fong ba tungan ba pauk si khadi mari pau ayamda pau dam jadi pauk si ang lama de fong hori pau ko se ayamda pau dam jadi Center North Kila no bal singani kumapan fauda washilagani Manipur ahan mi thamli NRC madi census siram amata de mari lenide CFD moirang de miyam na faki ba housing authorized oidaba register su tawdaba dealer na singlaki bani director simini sawapa miyambu lana lamjing bani congress aikoi si india gi lokai kro hai bra hai bisi BJP lengang na nakai ama sengbiro lokesor pauk se si sadwa da phone mori pauk ko miyam da paudum jeri CSOs kangai pak sinuna maira khongset set kre PM Modi nga si cricket academy sanga gaduri Sidir Pawasara Henry Khongjang sangsi lagani Premjit media fellowship Ogdokre, Pongmasai Kanya Pizari. O SO Kangai Pang Sinduna Mayang, Lanmi Sing Lamdam Sida Satariba Bigot Minigi, Tabak, Kudak the Lepu, Mayang Lanmi Sing Lamdam Asigi, Hankro, Haibigi Maya Kongset Amasat Kre. Manipur Labor Civil Secretariat Ki Ministers Block the Pangthokpa Torum Amada, Directorate of Environmental and Climate Change Reporting Gi, Resuba. State level media fellowship Ogdokre. Ngarang midang kwakta pusinna bani haiba yamnaba housing yamna moirang faki badu unauthorized oiba maongda register su tawdaba Manipur department ke yaba yawdaba naron state asida pusilaki bani department na haibadadi police ne FIR ama lokatuna matau karamna yamnaba housing adu state asida pusilaki bano haibadu tikatpa haukre haina agriculture department ki director Peter Salamna phongdokre Laibag asigi mikok thiba census amasung laibag asigi citizen singbu register toba haibasi ek amamam gi makhar sathaba entity amamamni census asi NRC tongnabagi prerequisite condition amasunate state asigi chief minister na census tawdragadi NRC toba yadi haiba mahaki wafam asi miyambu lana lamjing bani haina Manipur Pradesh Committee ki Vice President Harishu Goswami na phongdokre Pau sandong na pizari Laibag as left wing extremism loisinaba thamkiba pandam phanglaba matung asida Central North East ki laloba loisinaba miyeng thamlakli Central gi thongthang asigi mari lenina official high hojik sathariba West Bengal Mikhal amasung July August pangthokadoriba Amarnath Yatra asigi matungda CAPF Central Armed Police Force sing Hongdong Hongjin Thabagasi Paikhatlagani Sai asigi mayai salakpada Maoist insurgency tenganaba likhatkiba CRPF ki Cobra Commando Battalion for Resolute Action gumba Guerrilla Warfare ningthina train tawraba unit sing North East ta thajilagani hairi National Register of Citizen NRC amadi census siram amata da mai leinade CM handak census tawraga NRC tawgadabani haina wafam madu lamdam masigi miyamda samamnaba paule haina Campaign for Just and Fair Delimitation JFD ki convener Jitendra Ningombana phongdokre Loisalakpada sanawi pauda AFCU 17 Women's Asian Cup Kidamak India team Sudhouda Thungkre Manipur gi nipan yauri I-League ahumda Manipur FC Rengdai Mai Pakna campaign hokre Bangalore na Dilibu wicket mapanda maithiba pikre Thomas Cup to India quarter final sangle state baseball championship satharagani Manipur na nupa nupi champion oiduna puwari semkre Manipur gi U20 nupa football team uniform yanthokre pawmasa khana pizari Denmark ki Hosen pangthokpa Thomas Cup amasung Uber Cup isingani kuntrukta hanagi champion India nupagi group A gi match ta Australia manga silo da maithiba piduna quarter final sangkre AFCU Under 17 Women Association Cup final sing kuntruk ki India gi member kulumdoida saba team Gurgaon da matam khara campaign tawramlaga matung asi ningthau kaba numita China gi
Sudau thumkhre India gi team aduda Manipur gi sanaroi nipan yauri Telangana gi Maha Bu Babata tha asigi kunmari dagina haukiba humpumapan suba National School Games sepak takraw Manipur gi under 14 boys and girls champion oiduna puwari semba ngamkhre matang simni phongnu tongan ba pau se khadimari pau dum chenchen jeri memam kana khurun jeri ngasigi maru be pauda Kuki village ahumna Thangkhul Naga village saniga kuntra hostess oiduna thamli pau sanona pijari Manipuring solution kulum dagi met ahum dai sathar liba Kuki zo amasung maite irangi manung saliba sahi isingani kuntroki February thadagi ukul amasung Kamjong district ki hawrakiba Kuki amasung Thangkhul Naga ki irang asina maram oiraga Thangkhul Naga na khundaba ukul district ki village saniga kuntra Kuki village ahumna hostess oina thamli Su suspension operation da leiriba Kuki khulai paibasingna agenda amagi makhada sathar liba thawam asi National media usinadna thamli haina Ukul Times editorial phongdorakli Ukul Times ki editorial aduna Kuki khulai paibasingna Thangkhul Naga kundaba crew amasung Kamjong district ki Sangkai Thowai amasung Mokot Sephuda leisinbaga loinana National highway saniga anibu mapung phana Tingzinduna district ani asigi Manipur gi atopa mafam singi mapung phana Samnahandri haina wapam thamli Nagasing Suchampur district asi makhoigi lamni haina kaidongaida claim tawba leite adubu lam khopsinba pamba Kuki singna ukrul amasung Kamjong district asida makhoigi sarukni haina phongna masak takli Kukizo council amasung atay Kuki CSO singna makhoigi oiba map putoktuna district ani sigi saruk sing asi makhoigi map ta hapsili Hariba mafam sing asi anouba maming ontoktuna makhoigi oiba lalong yadi hairi sayesigi February thada hawrakiba unkhanaba adu sumnagi wakal tanaba natte ningthijana sem sarga thawong amani Kuki satharkibani Kuki sinukul district ML block ta target tawkiba adu pandam amagi makhadani makhoina logistic amasung political khudong saba lawna widamak tawkiba thorangni Mafam asi Kangpokpi amasung Ukul district ki samnafam oiba mafam ama oibana loinana suda leiriba Kuki khulai paiba singna designated camp hangli hairi Sahi phajilagba fawbada national highway singda fawbuduna chatpada athingba aikoisi Indian tilanu tokai taro haibra haibasi BJP lengamna nathai Nakai ama singbiru haina kundrakpam kendra MLA Thoksom location of Phongdokre Wapam asi International Peace and Social Advancement IPSA amadi Dark Day Observation Committee singani kunturukna sinduna ngasi Manipur Press Club ki Loktak holda pangthokiba kunipan suba Dark Day palanga marilenina MLA asina Phongdokhibani Bisubu district ki Tronglawbida bomb ge attack satharak tuna Pamungda tumduna leibangang ani hatkiba masung apokpi mamabu phibam thina sokhankiba thoduk aduda mari oiraga miyamna leptana khongjang sangsilaklaga loinana April 9 dagi thong londuna lakiba Manipur gi maruoiba tampaki district singda leiba school amasung mahi tampam sing ngasidagi thong hangba hokre adumapu makhatana tamba ngamdabana phibam amadi adumak leiri ngasi state asigi tampaki district singda leiba school ayamba mahoksagum thong hangba loinana Tarik tamba hauki adubu school kharadi half holiday oiki Kokominasina tha asi kunma sathakiba lengak miyamgi wahang khongsakta mi kharana desamgi hanagi president Mayengbam Somorjitpu kut tharakpa madi kokomigi mingset thinaba thawong thatharakpa du lup kayana yaningdebu phangdokpa galoinana thodok aduda senariba sing athubada sangdarakadabani haina lup kayana thorakpa cherol singna phangdorakli State asida mamang saidagi maheu langpok thokiba aduda lupa crore marfuma thoirom henbagi amangata thokodabadagi Manipur Fire Service na kanba ngamkhre loinana sing amadi tampaki district singda fire service station taruk amagasu hangdoknaba thorang tawri haina Manipur Fire Service Director Laisram Nabachandra phongdokre